ꯂꯣꯏꯔꯒ ꯂꯩ ꯂꯩꯔꯝꯃꯦ ꯁꯤꯁꯦ ꯃꯣꯏꯁꯦ ꯌꯨꯝꯗ ꯂꯣꯏꯕ ꯌꯦꯟ ꯑꯃꯅꯦꯀꯣ ꯍꯥꯎꯅꯤ ꯀꯥꯏꯗꯁꯨ ꯁꯤ ꯐꯝꯗꯣꯏꯁꯦ ꯑꯗꯣ ꯁꯤ ꯃꯥꯝꯃꯒꯤꯅꯦ ꯐꯖꯅ ꯆꯥꯏ ꯑꯩꯈꯣꯏ ꯒ꯭ꯂꯥꯁꯁꯦ ꯗꯥꯏꯇꯤꯡ ꯇꯧꯕ ꯃꯥꯜꯂꯦꯀꯣ ꯀꯩꯅꯣ ꯇꯧꯔ ꯄꯥꯝꯃ ꯍꯥꯞꯄꯜꯂꯨꯁꯨ ꯆꯪꯉꯧ 시자네나 이는 He loves playing guys. Sino kaya ko. Shim thamage ba. Good evening guys. Welcome back to my channel. My being khale. Koi ni toinda yore. ꯆꯥꯛꯆꯥꯁꯦ ꯍꯥꯏꯔꯛꯄꯅꯦꯕꯀꯣ ꯌꯦꯟ ꯊꯣꯡꯉ ꯆꯥꯁꯦꯅ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯊꯦꯡꯅ ꯂꯥꯛꯑꯦ ꯀꯩꯒꯤꯅꯣꯗ ꯏꯆꯥꯅꯨꯄꯥ ꯑꯦꯛꯖꯥꯝ ꯇꯧꯔꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯅ ꯂꯥꯏꯔꯤꯛ ꯄꯥꯖꯕ ꯃꯥꯒꯤ ꯇꯥꯡꯀꯛ ꯑꯃ ꯂꯣꯏꯔꯀꯥꯟꯗ ꯑꯣꯏꯅ ꯆꯠꯂꯁꯦꯅ ꯆꯥꯔꯝꯗꯥꯏꯗ ꯂꯥꯛꯑꯦ ꯑꯗꯨꯅ ꯌꯦꯟ ꯊꯣꯡꯕꯁꯤꯗ ꯂꯣꯏꯔꯒ ꯂꯩ ꯂꯩꯔꯝꯃꯦ ꯁꯤꯁꯦ ꯃꯣꯏꯁꯦ ꯌꯨꯝꯗ ꯂꯣꯏꯕ ꯌꯦꯟ ꯑꯃꯅꯦꯀꯣ ꯍꯥꯎꯅꯤ ꯈ꯭ꯋꯥꯡ ꯅꯥꯔꯣꯏꯔꯦ ꯍꯥꯏꯅꯤꯅ ꯗꯥꯏꯔꯤꯌꯥ ꯇꯧꯔꯦꯗꯅ ꯑꯗꯨꯒ 마저비 라. 너 동일로 라. 그. 가고 말래. 실사 बता래 거. exam le bode bina 뭐 이제 뭡니야? 너 이제다. 미 초근에 시디보. 하긴테. 하이디 밑에 스트레인 양 비니 보시디. 맘매. 거기 뭐 이렇게 나라가 누가 제 거기 밑에 쿠분이나 보고. 이장 시가 된 거. ꯑꯗꯨꯗꯣ ꯑꯩꯈꯣꯏ ꯌꯦꯟꯗꯨꯗꯤ ꯌꯥꯝ ꯍꯟꯖꯤ ꯁꯦꯝꯃꯀꯥꯟꯗ ꯄꯤꯑꯝꯃꯦ ꯍꯣꯏ ꯀꯣꯟꯅꯅꯤꯌꯦ ꯀꯣꯟꯅꯅꯤ ꯁꯤꯗꯤ ꯀꯣꯟꯅꯅꯤ ꯕꯣꯏꯂꯔꯁꯨ ꯉꯧꯔꯤꯕ ꯌꯥꯝꯃꯝꯗ꯭ꯔꯦꯅ ꯑꯣ ꯁꯤꯅ ꯃꯈꯣꯡ ꯀꯩꯀꯥ ꯑꯃ ꯂꯧꯊꯣꯡꯕꯨꯗꯤ ꯃꯔꯨꯝ ꯀꯣꯛꯄꯅꯤ ꯑꯣꯀꯦ ꯇꯦꯁ ꯑꯃ ꯇꯧꯕꯁꯤꯃ ꯗꯔꯀꯥꯔ ꯇꯥꯏ ꯑꯕꯨꯡꯉꯣ ꯕꯠ ꯁꯤꯗ ꯇꯦꯁ ꯇꯧꯂꯥ ꯑꯣꯀꯦ ꯑꯁ ꯅꯨꯅ ꯕꯣꯏꯂꯔ ꯈꯔꯒ ꯉꯧ ꯂꯩ ꯂꯦꯝꯃꯦ ꯁꯤꯅ ꯌꯨꯝꯗ ꯂꯣꯏꯕ ꯌꯦꯟ ꯈꯪꯍꯧꯗꯕꯅꯤꯅꯦ ꯖꯦꯂꯥꯅꯤ ꯌꯥꯅꯤꯅ ꯅꯪ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯨꯗ ꯃꯥꯏ ꯐꯦꯚꯣꯔꯥꯏꯠ ꯀꯔꯤ ꯆꯥꯔꯦ ꯏꯟꯖꯣꯡꯁꯨ ꯉꯥꯎꯔꯦꯅꯦ ꯃꯥ ꯑꯝꯇꯦꯕ ꯀꯩꯖꯣꯡꯇꯣ ꯍꯧꯗꯣꯡꯗ ꯆꯞ ꯃꯥꯟꯅꯩꯅ ꯃꯆꯨꯁꯦ ꯃꯃꯥ ꯃꯆꯥ ꯑꯣ Meow. Meow hayo, meow hayo. ꯅꯪ ꯆꯄꯥꯛ ꯇꯧꯗꯣꯏꯕꯣ ꯇꯣꯡꯉꯦ ꯅꯪ ꯇꯣꯡꯒꯅꯨ ꯍꯥꯏꯔꯁꯨ ꯑꯩꯈꯣꯏ ꯇꯣꯡꯉꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯑꯩꯅ ꯌꯥꯝ ꯌꯥꯝꯒꯗ꯭ꯔꯥ ꯈꯔ ꯈꯥꯎꯕꯤꯌꯦ ꯂꯣꯏ ꯇꯧꯔꯝ ꯌꯥꯏ ꯌꯥꯔꯦ ꯀꯌꯥꯝ ꯆꯥꯎꯅꯦꯒꯦ ꯈꯖꯤꯛ ꯆꯥ ꯂꯣꯏꯔꯦ ꯌꯦꯟꯗꯤ ꯌꯥꯎꯔꯤꯕꯣ ꯎꯗꯕꯗꯨꯅꯅꯦ ꯅꯍꯥꯟꯈꯩ ꯑꯩꯈꯣꯏꯗꯤ ꯃꯤꯌꯥꯎ ꯎꯗꯦꯗꯅ ꯀꯥꯏꯗꯁꯨ ꯁꯤ ꯐꯝꯗꯣꯏꯁꯦ ꯑꯗꯣ ꯁꯤ ꯃꯥꯝꯃꯒꯤꯅꯦ ꯀꯩ ꯀꯗꯥꯏ ꯐꯝꯅꯔꯣ ꯁꯤꯅ ꯗꯤꯂꯥꯁ ꯃꯕꯥꯅꯤ ꯃꯆꯥꯅꯨꯄꯤ ꯃꯕꯥꯅꯤ ꯐꯝꯅꯔꯖꯥꯔꯅꯤ ꯑꯗꯨꯗꯤ ꯑꯩ ꯁꯤꯗ ꯐꯝꯃꯒꯦ ꯃꯩꯁꯤꯗꯤ ꯃꯝꯃꯤꯍꯦ ꯍꯥꯏꯒꯨꯝꯅ ꯃꯥꯃ ngasi nó khá là mắm bùi hꯧꯖꯤꯛꯄꯨꯗꯤ ꯃꯝꯗ꯭ꯔꯣꯁꯤ ꯁꯤꯁꯦ ꯍꯥ ꯃꯝꯗ꯭ꯔꯣ ꯁꯤꯁꯦ ꯆꯥꯛꯁꯤ ꯌꯥꯝꯃꯤ ꯆꯦꯆꯦ ꯑꯩꯒꯤꯁꯦ dê là ngắn đi thôi ꯑꯕꯨꯡꯉꯣ ꯁꯣꯝꯗ ꯐꯝꯂꯣ ꯔꯥꯏꯠ ꯁꯥꯏꯠꯇ ꯅꯪꯒꯤ ꯆꯥꯛꯇꯨ ꯌꯥꯝꯃꯜ ꯍꯥꯏꯕ꯭ꯔꯥ ꯃꯩ ꯃꯅꯥꯛ ꯀꯣꯠꯁꯟꯕꯤꯌꯣ ꯀꯣꯟꯍꯜꯂꯣ ꯂꯣꯏꯅ ꯀꯣꯟꯍꯜꯂꯤꯗ ꯃꯣꯏ ꯂꯣꯏ ꯈꯥꯡ ꯂꯩꯔꯕꯅꯤ ꯑꯗꯨꯒ ꯀꯣꯟ ꯍꯥꯞꯁꯤ ꯚꯥꯏ ꯆꯥꯔꯁꯤ ꯆꯝꯄ꯭ꯔꯥꯒ ꯋꯥꯎ ꯑꯃꯨꯛ ꯉꯁꯤꯗꯤ ꯐꯤꯠ ꯊꯥꯛꯇ ꯂꯣꯏꯅ ꯂꯣꯏ ꯂꯩꯔꯝꯃꯦꯍꯦ ꯀꯣꯟꯅ ꯆꯥꯔꯁꯤ ꯑꯩꯗꯤ ꯆꯥꯕ ꯍꯧꯔꯦ ꯑꯗꯨꯅ ꯆꯥꯕ ꯍꯧꯗꯔꯒꯦ ꯃꯍꯤ ꯈꯤꯇꯪ ꯌꯥꯎꯔꯝꯃꯗꯤ ꯑꯩꯈꯣꯏꯗꯤ ꯃꯍꯤ ꯄꯥꯝꯖꯕꯅꯤꯅꯀꯣ mấy thứ hấp cái đêm này đúng không nông dân lên ꯃꯍꯤꯗꯤ ꯍꯥꯞꯄꯅꯦ ꯑꯗꯨꯒ ꯗꯤꯂꯥꯁ ꯍꯣꯏ ꯂꯥꯛꯄꯗ ꯍꯧꯖꯤꯛꯄꯨꯗꯤ ꯆꯥꯛ ꯃꯍꯤꯒ ꯇꯣꯠꯂꯒ ꯈꯔ ꯆꯥꯖꯔꯗꯤ ꯍꯧꯖꯩꯗꯅ ꯃꯇꯨꯡꯕꯨꯗꯤ ꯌꯥꯝ ꯆꯥꯗ꯭ꯔꯦꯗ ꯄꯨꯛ ꯊꯟꯅꯕ ꯈꯔ ꯆꯥ ꯇꯣꯛꯑꯦ ꯏꯆꯦ ꯃꯄꯨꯡ ꯈꯤꯇꯪ ꯄꯣ ꯃꯄꯨꯡ ꯈꯤꯇꯪ ꯄꯣ ꯃꯍꯤꯁꯦ ꯑꯣꯏꯅ ꯇꯧꯕ ꯅꯪꯗꯤ ꯌꯥꯝ ꯍꯥꯞꯄꯅꯦ ꯃꯄꯨꯡ ꯈꯤꯇꯪ ꯄꯣ ꯌꯥꯔꯦꯗ ꯑꯩ ꯁꯨꯝ ꯆꯥꯅꯤꯡꯉꯗꯤ ꯁꯨꯝ ꯀꯅꯥꯗꯩꯅ ꯆꯥꯅꯤꯡꯉꯦꯅ ꯍꯥꯏꯕ ꯋꯥꯅꯤꯗ ꯃꯍꯤꯗ ꯁꯥꯕꯤꯔꯛꯀꯦ ꯗꯦꯕꯤ ꯅꯪꯒꯤ ꯆꯠꯁꯤꯕ ꯂꯥꯛꯑꯗꯤ 오케이 야니
ꯐꯖꯅ ꯆꯥꯏ ꯑꯩꯈꯣꯏ ꯒ꯭ꯂꯥꯁꯁꯦ ꯗꯥꯏꯇꯤꯡ ꯇꯧꯕ ꯃꯥꯜꯂꯦꯀꯣ ꯀꯩꯅꯣ ꯇꯧꯔ ꯄꯥꯝꯃ ꯍꯥꯞꯄꯜꯂꯨꯁꯨ ꯆꯪꯉꯨ 시자네 나이는 시자네 ꯍꯦꯜꯕꯨꯗ ꯉꯁꯥꯏ ꯑꯃ ꯊꯦꯡꯅꯩꯅꯦ ꯃꯥꯁꯦ ꯗꯥꯏꯇꯤꯡ ꯇꯧꯔꯕ ꯅꯨꯡꯗꯥꯡꯁꯤꯗ ꯈꯤꯇꯪ ꯆꯥꯔꯕ ꯄꯨꯡ 3ꯗ ꯍꯧꯒꯠꯂ ꯃꯦꯒꯤ ꯍꯧꯔ ꯆꯥꯕꯒꯤ ꯈꯪꯉꯕ ꯑꯗꯨꯅ ꯍꯧꯗꯔꯦ ꯀꯣ ꯆꯥꯔꯕꯅꯤꯅ ꯄꯨꯛ ꯊꯜꯂꯦ ꯑꯗꯨꯅ ꯆꯥꯛꯁꯦ ꯐꯅꯌꯥꯝ ꯆꯥꯈ꯭ꯔꯦ ꯈꯤꯇꯪ ꯆꯥꯒꯦꯅ ꯈꯜꯂ ꯂꯥꯛꯆꯕꯅꯤ ꯐꯅꯌꯥꯝ ꯆꯥꯈ꯭ꯔꯦ ꯑꯗꯨꯅ ꯃꯣꯏ 3 ꯑꯃꯨꯛ ꯆꯥꯔꯤꯀꯣ ꯃꯣꯏ 3ꯅ ꯐꯅꯤ ꯑꯗꯨꯕꯨ ꯃꯣꯏꯗꯤ ꯌꯦꯟ ꯆꯥꯕꯗꯤ ꯑꯩꯈꯣꯏ ꯅꯤꯇꯣꯟꯗꯤ ꯌꯦꯟ ꯆꯥꯗꯦꯕꯀꯣ ꯃꯣꯏꯅꯤ ꯈꯛꯇꯅꯦꯕ ꯌꯦꯟ ꯆꯥꯏꯁꯦ ꯑꯗꯨꯅ ꯃꯣꯏꯒꯤ ꯈꯥꯛꯄꯤꯕꯁꯤꯕꯨꯗꯤ ꯃꯣꯏ ꯆꯥ ꯉꯝꯗ꯭ꯔꯦ ꯁꯦꯡꯅ ꯊꯝꯃꯣꯔ ꯅꯥꯀꯟꯗ ꯏꯊꯣꯛꯑ ꯊꯝꯃꯣ ꯈꯔ ꯏꯊꯣꯛꯀꯦ ꯌꯥꯔꯣꯏ ꯁꯤꯗꯤ ꯍꯌꯦꯡꯗꯤ ꯁꯅꯥ ꯑꯣꯟꯗꯣꯏꯅꯦ ꯁꯤꯗꯤ ꯃꯣꯠꯇꯦꯀꯣ 어떤 말이야 ꯃꯣꯠꯇꯦꯀꯣ 뭐 하가자ꯗ나봐 야로니 시가이브 야로니 Mẹ khơi bị khá rồi, mẹ khơi bị khá rồi. 나나 강해 능이 백하루 너는 백하루 왜 이해주 짜대 TV 좀 라이 그래 Bà dâu dê phải thầu nè. 바이엔데는 이해 짜대 이거는 À khơi đi tin về bị khai đó cái này để ngoan ta ra đi kẹp xì pizza ní. 레몬 딱들이 cái đâu ba Không đi. 근데 이해가 따라야 Dành. 그래서 저는 바이주 exam 또리비네코 양 꾸이네지 번다요 뭐 시대 saksa리지 신능 로야가 그게 는 보실라 막아 좀 sak라네 거죠 이거 아까 미미임 사시대 밤다를 그냥 하나 이제 봐 콩어 딜리지 시댕어 야 하나 왜 왔는데 हिला लेंगा सिनो खाई ये मसीमा का फाइटर रहेगा चल लगे हम रे ये इन जातो को चल लगे हम दिए ना वो ने हाई ना दना बा मामा चल लगे तुम चल लगे मम्मी नुई स्वाई ये हम इंग्लिश में है तो चाची जा रहे हाउ रे तो इंजल है वो को तो गिम चल लगे बाय तो थोड़ा तो बाय चले बाय बाय ꯑꯗꯨꯅ ꯃꯌꯥꯝ ꯑꯩ ꯉꯁꯤ ꯕ꯭ꯂꯣꯒꯤ ꯃꯇꯥꯡꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯒꯤ ꯕ꯭ꯂꯣꯒꯁꯤ ꯄꯥꯝꯕ ꯊꯣꯛꯑꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯑꯅꯧꯕ ꯚꯤꯌꯨꯁ ꯑꯣꯏꯕꯤꯔꯒꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣꯀꯣ ꯅꯪꯒꯤ ꯆꯥꯅ ꯐꯖꯅ ꯂꯩꯕꯤꯌꯣ ꯁꯣ ꯄ꯭ꯂꯤꯖ ꯕꯤ ꯁꯦꯐ ꯑꯦꯟ ꯕꯤ ꯍꯦꯜꯗꯤ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯀꯣ ꯇꯨꯝ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯁꯦ ꯁꯤꯗꯩ